WHO की रिपोर्ट मचुंग इना कुमजा इंग्लिश इंगनिशम न कुंट्रा दगे यांखै फाउगी मनुंगदा क्लाइमेट चेंज न मरम ओइरगा मालेम असिदा मियोइ लाख अनि मखाई रोम चही अमदा सिहलकपा याई हाइरिबसे अइखोइना लाइना लौफम थोकते हाइना सिजा हॉस्पिटल एंड रिसर्च इंस्टीट्यूट के चेयरमैन कम मैनेजिंग डायरेक्टर डॉक्टर पालिन खुंदोंगबमना फोंदोरक्ले वाफम असे इम्पैक्ट ऑफ क्लाइमेट चेंज ऑन ह्यूमन हेल्थ हाइबे थीम द पांगथोकपा अहानबा अफिकॉन एनी2 कनक्लेब हौदोकपगी थरोम द महकना फोंदोकिबने Association of Healthcare Providers India, Manipur Chapter Amade, Association of Healthcare Providers India, NE2 Chapter Sindra Pangthokpa Normal Oiba Conclave Adugi Matangda, Dr. Palin Khunongbamna Hai. Conclave Ase Maru Oina Malem Da Ngasi Hongnakliba Aying Asa Asina, Meeoi Khunai the Pirakliba Safu Ase, Kangmin Nabaga Loinana Safu Asidagi Karam the Naktokani Haibaki Wakalon the Pangtokpane. Ngasi di climate change ke Safu Ase Angakpa Pang the Pirakle. Climate change na Maram Oiraga Malem asida ising ichaw ikang amade tunglay nungsit na chingba kaya tatana thogale. Masida natana climate change na miyoy bagi hakshelda safu kaya ama piraktaban nate. Miyoy bagi hakshelda pirakadaba safu sing ado. Matam na ringay da kanaba mathaw chay. Climate change na Maram Oiraga mamangka manadaba maongda vector-borne disease, water-borne disease amade air-borne disease na chingba kaya thorokle. Masida natana mental health issue kaya amasu tholalaki. Maram asida chahi taragi matungdade climate change ki safu sing ase thengnanaba hospital sing su nauna semdok sadokpagi tangai fadaba lerakle amaromda World Health Organization WHO na pabada kumja English ingnishum na kunthradagi yankhai fawgi manungda climate change na maram oiraga malem asida chahi amada Meeoi Lakh ani Makhai Rom Chahi Yai haina panare masi aikhoina laina lofong thokte asigumba phibam asida tungan ba section sing da leiriba mioi singna punna honaduna phibam ase lakshinaba honaba changi Doctor Singi Oina so hiram asida akan meeting changtuna climate change na pirakliba safu sing ase mayok nanaba angam bathakta honade ngasi pangthokliba conclave asida tongan ba warep sing lokane hairiba warep sing ase lengak ta lankhatuna hiram basigi matangda chanaba policy sing sem nanaba takshin gani haina mangna makha takhe Azila isi vector borne disease water borne disease adagi ising ji Saurakpa natrag ising kangbasina maram oiraga logi lokpa crop si handarakpa aduna food scarcity lakpa aduna malnutrition lakpa adagi di stress lakpa mi kayama mental issue lakpa loina na heat stroke noksa sabadagi pollution leibadagi lungs ki karigi maroina ahanga yamna angang siga yam chauna sokpagi phim lakpa adu da natana 2050 dadi 10% of the hospitals see relocate to the yaro idaba mafam si koi sabasina maram oiraga si su laiba aduga loina na hojik World Health Organization na su hojik predict to receive 2030 daina 50 bamanungda 250,000 population si climate change na maram oiraga sine habani aidi tonga ba issue mayam sina maram oiraga yamna alarming oiba potni sahi madani si duise Ngasigi Thoram Aduga Mari Lainana, Director of Environment and Climate Change ki Director, Dr. T. Brajakumarna Hai. Climate change asing ngaside ekhoina taseng ure. Malem gi aying asagi khal asing ngaside yamne kyang honglakle. Kumja English ngamaga chani pan mari fudagi parakpada. Mamang chahi kumja English nganishumna kun mari asina khwaidagi saba chahi oike. Climate change asing ngaside khwaidagi sathiba environment problem amu oirakle. Mamangda amukta thokhidaba kiningai oiraba climate event kaya thorakle. Intergovernmental Panel on Climate Change IPCC के तरुक सुबह assessment के मतुंग इना climate change ना ओहलकदबा साफु सिंग असे हेना किनिंगाई ओइबा अमो ओइरकपद नतना ममांगदा पानारंबा चांगदगे हेना खोंगले यांगना होंगलकलगनी हाइरे मसी यामना नुंगनांगनिंगाई ओइबा अमने असिगुम्बा फिबम असिदा मरी लेनबा stakeholder सिंग पुन्ना कोक चोंसिमिनदुना climate change ना थोगलकदबा साफु सिंगदगे ngang-thoknaba hona hobu mathau tai Marak asida Manipur ase Himalayan region के state सिंग manungda climate change ki matang da khongjal kyang na changsin ba state ama oiri haina mangna makha takhe We the Manipur state government is very much fast front liner in this among the Himalayan states to work together in climate research as well as the integrated approaches to have adaptation strategies. Now the health sector, of course, it is very important to take up climate resilient activities to make sustain health and better health and this climate resilient activities. I am very confident that this first Avicon
any 2050 conclave will bridge the knowledge gap of stakeholders and the health-related climate science. This conference will cater not only the present needs, but also to the future requirements to tackle climate change impacts and related vulnerabilities, especially health sector in the state. Ngasigi Thoram Aduda Rimski Hanagi Director Amadi Hanagi MLA Professor NG Bijoy, Rimski Director Professor G. Sunil Kumar, Afigi Founder Amadi Patron Dr. Alexander Thomas, Director of Climate Change Director Dr. T. Brajakumar Amadi, Afi NE2 President Dr. PALIN KHUNDONGBAM Mathangsina Chief Case, Guest of Honor Amadi President Uina Sarjaki. Ngasigi Thoram Aduda Conclave Asigi, Nongobi Haida Minchonba Sovereign Amasu release Tobagan Loidana, Climate Change Amadi Human Health Matang Pangtokpa, Essay Writing, Debate, Painting Amadi Extemper Speech Competition da Makong Matang Taraba Singda Mana Matum Kusinake. Loinana Afigi Media Fellowship Hanglaba, State Asigi Journalist Marida Certificate Kusina Duda Puning Tawake.